Hello chinaw ma'am. ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ. ꯑꯗꯣ ꯉꯁꯤꯁꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ. ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ. ꯑꯗꯣ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ. ꯁꯤꯒ ꯂꯩꯔꯦ ꯑꯥꯂꯨ ꯆꯣꯞꯅꯦ, ꯑꯗꯨꯒꯗꯤ ꯐ꯭ꯔꯥꯏ ꯔꯥꯏꯁꯅꯦ, ꯃꯣꯃꯣꯅꯦ. ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯆꯥꯎꯗ꯭ꯔꯦ, ꯃꯥꯗꯤ ꯁꯨꯝꯕ ꯆꯣꯏꯄꯥꯠꯁꯦ ꯄꯥꯝꯗꯦ, ꯃꯥꯗꯤ ꯆꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯁꯨꯝꯕ ꯆꯣꯏꯄꯥꯠꯁꯤꯗꯤ ꯃꯥ ꯆꯥꯕꯗ ꯄꯥꯝꯗꯕꯅꯤꯅ. ꯑꯗꯣ ꯑꯁꯤꯁꯦ ꯆꯥꯔꯒ ꯂꯛꯀꯦ. ꯃꯣꯃꯣꯁꯦ 100 ꯔꯨꯄꯤꯁꯀꯤꯅꯤ, 25 ꯄꯤꯁ ꯈꯛꯅꯤ. ꯑꯁꯤ ꯂꯣꯏꯅ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯗꯨ ꯆꯥꯕꯁꯦ ꯍꯧꯔꯒꯦꯀꯣ. ꯆꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯩꯁꯤꯒ ꯂꯩꯔꯦ. ꯍꯧꯖꯤꯛ ꯆꯥꯅꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦꯀꯣ. ꯑꯩ ꯉꯁꯤꯗꯤ ꯇꯦꯕꯜꯗꯒ ꯆꯥꯕ ꯇꯜꯂꯦ, ꯑꯗꯨꯅ ꯃꯈꯥꯗ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ. ꯑꯩꯅ ꯇꯥꯎꯟꯗꯩ ꯍꯜꯂꯛꯄꯗ ꯉꯥꯏꯔꯦꯕ. ꯑꯗꯨ ꯃꯆꯥ ꯆꯥꯔꯦ ꯌꯧꯔꯛꯄ. ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯂꯧꯔꯛꯑꯦ, ꯑꯩꯒꯤ ꯁ꯭ꯋꯦꯇꯔ ꯑꯃꯁꯨ ꯂꯧꯔꯛꯑꯦ. ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯆꯥꯕ ꯂꯣꯏꯔꯒ. ꯌꯥꯝ ꯍꯥꯎꯋꯤ. ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯥꯔꯕꯅꯤꯅ ꯆꯥꯛ ꯀꯥꯝꯕ ꯆꯥꯔꯔꯣꯏ ꯍꯧꯖꯤꯛ. ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯃꯥꯏ ꯆꯠꯅꯤꯁꯤꯁꯨ, ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯅꯝꯕ ꯉꯝꯗ꯭ꯔꯦꯕ ꯆꯠꯅꯤꯁꯦ. ꯈꯨꯍꯥꯎ ꯑꯃꯅꯤ ꯐ꯭ꯔꯦꯟ. ꯃꯥꯏ ꯆꯠꯅꯤꯁꯦ ꯁꯥꯊꯤꯅ ꯍꯥꯎꯋꯤ. ꯍꯥꯎꯋꯤ. ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯁꯦ ꯌꯥꯝ ꯇꯥꯡꯉꯦ. ꯍꯥꯟꯅꯗꯤ 20 ꯔꯨꯄꯤꯁꯀꯤ 8 ꯄꯤꯁꯀ ꯇꯧꯋꯤꯗꯣ, ꯃꯣꯏ ꯉꯁꯤꯁꯦ 30 ꯔꯨꯄꯤꯁꯀꯤ 6 ꯄꯤꯁꯀ ꯑꯣꯏꯔꯦ. ꯑꯩꯅ ꯚꯩꯌꯥ ꯑꯩ 100 ꯔꯨꯄꯤꯁꯀꯤ ꯂꯧꯗꯣꯏꯅꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯅ 25 ꯈꯛ ꯇꯧꯍꯜꯂꯛꯄ. ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯆꯥꯁꯦꯅ ꯀꯧꯕ. ꯃꯥ ꯆꯥꯛ ꯆꯥꯅ ꯂꯣꯏꯔꯝꯃꯦ. ꯑꯩ ꯍꯧꯖꯤꯛ ꯊꯨꯡꯉꯜꯂꯦꯕ. ꯆꯥꯛ ꯆꯥꯅ ꯃꯇꯝ ꯑꯣꯏꯔꯦꯅ. ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯥꯛ ꯊꯣꯡꯕꯤꯔꯝꯕꯗ ꯑꯩꯅ ꯅꯦꯝꯕꯣꯛ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ, ꯑꯩ ꯃꯣꯃꯣ ꯑꯣꯏꯅ ꯂꯧꯔꯦ. ꯃꯣꯃꯣ ꯑꯣꯏꯅ ꯆꯥꯔꯒꯦꯅ. ꯑꯗꯨꯝꯕꯅ ꯆꯥꯔꯒ ꯑꯃꯨꯛ ꯀꯣꯟ ꯐꯦꯡꯉꯦ. ꯈꯨꯠꯁꯥ ꯑꯃ ꯃꯣꯔꯣꯛꯁꯦ. ꯍꯥꯎꯁꯨ ꯍꯥꯎꯕꯅ ꯆꯠꯅꯤꯁꯦ, ꯁꯥꯁꯨ ꯁꯥꯕꯅ. ꯃꯣꯔꯣꯛ ꯐꯖꯅ ꯁꯥꯏ. ꯃꯣꯔꯣꯛ ꯁꯥꯕ ꯄꯣꯠꯁꯦ ꯌꯥꯝꯅꯗꯤ ꯄꯥꯝꯕꯅꯤꯗꯣ ꯍꯥꯟꯅ ꯃꯥꯏ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯆꯥ ꯉꯝꯗ꯭ꯔꯦ. ꯋꯥꯎ ꯑꯃ. ꯉꯝꯗꯣꯏꯕ ꯈꯪꯗꯦ ꯑꯩꯕꯨ. ꯉꯝꯗ꯭ꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯔꯦ. 25ꯇ ꯀꯌꯥ ꯈꯜꯂꯝꯃꯤ? 1 2 3 4 5 6 7 8 9 10 11 12 13 ꯈꯜꯂꯝꯃꯤ. 13 ꯈꯜꯂꯝꯕꯁꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃ ꯆꯥꯔꯒꯦꯀꯣ. ꯁꯤꯒꯤ ꯆꯥꯃꯣꯁꯤꯅ ꯀꯣꯠꯄꯗꯤ ꯉꯝꯃꯣꯏ. ꯁꯤꯒꯤ ꯑꯩꯒꯤ ꯆꯥꯃꯣꯁꯤꯅ ꯀꯣꯠꯂꯒ ꯆꯥꯒꯦ. ꯁꯥꯕꯅ ꯃꯣꯔꯣꯛ ꯈꯨꯁꯥ ꯑꯃꯅꯤ. ꯏꯁꯤꯡꯁꯨ ꯊꯛꯇꯦ ꯇꯧꯏ. ꯏꯁꯤꯡꯒꯁꯦ ꯀꯣꯟꯅ ꯊꯛꯀꯦ ꯍꯥꯏꯅ. ꯑꯩ ꯉꯝꯃꯤꯉꯩ ꯏꯁꯤꯡꯁꯦ ꯊꯛꯇꯅꯕ ꯇꯧꯒꯦꯀꯣ. ꯀꯣꯟꯅꯅꯦ ꯆꯥꯕ ꯂꯣꯏꯔ ꯊꯛꯀꯦ. ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯤꯁꯨ ꯏꯪꯉꯕꯅꯤꯅ ꯍꯥꯎꯒꯗꯧꯗ꯭ꯔꯦ. ꯍꯥꯟꯅ ꯆꯥꯛꯗꯤ ꯍꯥꯎꯒꯗꯕꯅꯦꯕ.
ꯄꯥꯁꯜꯂ ꯆꯥꯔꯗꯤ ꯍꯥꯎꯒꯗꯕꯅꯤ ꯑꯩ ꯁꯨꯝꯕꯁꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯑꯇꯣꯞꯄꯅ ꯄꯦꯀꯦꯠꯅꯤꯡ ꯑꯆꯥꯄꯣꯠꯀ ꯌꯥꯝ ꯆꯥꯁꯤꯜꯂ ꯆꯥꯅꯤꯡꯉꯦ ꯁꯨꯝꯕꯁꯦ ꯍꯥꯎꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯔꯕꯅꯤꯅꯅꯦ ꯄꯣꯠꯁꯦ ꯂꯣꯏ ꯁꯨꯅꯕꯗ ꯂꯩꯔꯛꯄ ꯉꯝꯗ꯭ꯔꯦꯁꯦ ꯀꯨꯔꯀꯨꯔꯦꯗꯣ ꯇꯦꯔꯤꯃꯦꯔꯤꯗꯨꯒ ꯃꯤꯃꯤꯒꯅꯦ ꯃꯤꯛꯁ ꯇꯧꯔꯒꯅꯦ ꯁꯤꯒ ꯍꯥꯞꯄꯗꯤ ꯍꯥꯎꯗꯣꯏꯅꯦ ꯍꯥꯎꯕ ꯇꯧꯗꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ ꯑꯩ ꯌꯦꯔꯨꯝ ꯀꯩꯀꯥ ꯑꯃ ꯆꯥꯕ ꯌꯥꯗꯕꯅꯤꯅꯅꯦ ꯚꯦꯖꯤꯇꯦꯕꯜ ꯑꯣꯏꯅ ꯂꯧꯔꯦꯕ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯥꯔꯝꯃꯦ ꯌꯦꯔꯨꯝ ꯌꯦꯟ ꯃꯤꯠ ꯑꯅꯝꯕ ꯃꯤꯠ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯥꯔꯝꯃꯦ ꯑꯗ ꯏꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯩ ꯆꯥꯗꯕꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯉꯒꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯃꯣꯔꯣꯛꯁꯦ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯣꯃꯣ ꯆꯥꯔꯨꯕꯗꯒꯤ ꯉꯝꯗ꯭ꯔꯦ ꯆꯥꯕꯁꯨ ꯁꯤ ꯈꯜꯂꯦꯅꯦ ꯀꯣꯟꯅ ꯆꯥ ꯉꯝꯕꯗꯅꯦ ꯑꯗ ꯆꯣꯞꯁꯦ ꯑꯃꯨꯛ ꯆꯥꯒꯦ ꯆꯣꯞꯁꯤꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯆꯥꯗꯣꯏꯔꯥ ꯀꯩ ꯆꯥꯅꯤ ꯍꯥꯏ ꯃꯣꯃꯣ ꯆꯥꯅꯤ ꯆꯥꯔꯣ ꯈꯜꯂꯣ ꯀꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯗꯤ ꯂꯧꯗ꯭ꯔꯦ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯃꯣꯔꯣꯛ ꯁꯥꯃꯟꯅ ꯑꯩ ꯉꯥꯎꯔꯦ ꯏꯁꯤꯡꯁꯨ ꯊꯛꯇꯦꯕ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯏꯆꯦꯃꯒ ꯉꯁꯥꯏꯁꯨ ꯁꯣꯔꯥꯠ ꯆꯠꯂꯨꯏꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯆꯦꯃꯒ ꯑꯗꯨꯝ ꯂꯩꯍꯧꯔꯤꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯇꯥꯎꯟꯗ ꯊꯣꯛꯄꯗꯗꯤ ꯄꯨꯕꯤꯔꯕ ꯃꯥꯗꯤ ꯇꯥꯎꯟ ꯊꯣꯛꯑꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯕꯤగ్ ꯕꯖꯥꯔꯗ ꯒꯥꯔꯤ ꯑꯉꯥꯡꯒꯤ ꯂꯩꯕꯗꯣ ꯊꯕꯛ ꯈꯛꯇꯅꯤ ꯍꯥꯏꯗꯣꯏꯕ ꯅꯞꯀ ꯆꯣꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯃꯦ ꯃꯆꯧꯕꯤꯗ ꯂꯥꯛꯑꯣ ꯆꯥꯔꯣꯏꯌꯣ ꯅꯪ ꯍꯥꯏꯅꯨ ꯇꯧꯕꯩꯗꯤ Matabi hatani. Nggak harusnya. Nggak kayo. Jajauge. ꯆꯣꯞꯁꯤꯗꯤ ꯂꯣꯏ ꯆꯥ ꯉꯝꯗꯣꯔꯤꯌꯦ ꯑꯩꯅ ꯉꯁꯥꯏ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯨꯏ ꯍꯥꯏꯕꯗꯣ ꯀꯩꯀꯩ ꯐꯪꯉꯦꯗꯣ ꯆꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛ ꯈꯣꯡꯉꯥꯝꯕꯣꯟ ꯐꯝꯃꯦꯕ ꯑꯗꯣ ꯁꯤꯒꯤ ꯕꯦꯗꯁꯤꯠꯁꯦ ꯐꯪꯉꯦ ꯌꯥꯝ ꯐꯖꯩ ꯁꯟꯗꯣꯛꯅꯗꯤ ꯎꯔꯔꯣ ꯀꯩꯀꯣ ꯁꯤ ꯕꯦꯗꯁꯤꯠꯁꯤꯒ ꯑꯩ ꯆꯥꯕꯒ ꯇꯧꯊꯣꯛꯅ ꯍꯥꯏꯅꯦ ꯂꯦꯡꯒꯅꯨ ꯁꯅꯥꯕꯤ ꯂꯦꯡꯒꯅꯨꯅꯦ ꯑꯁꯤꯒꯤ ꯕꯦꯗꯁꯤꯠꯁꯦ ꯑꯃ ꯐꯪꯉꯛꯑꯦ ꯑꯗꯨꯒꯗꯤ ꯑꯁꯤꯒꯤ ꯈꯨꯗꯩꯁꯤꯃ ꯐꯪꯉꯛꯑꯦ ꯈꯣꯡꯉꯥꯝꯕꯣꯟ ꯐꯝꯕꯒꯤ ꯑꯗꯨꯒꯩꯗꯤ ꯑꯁꯤꯒꯤꯁꯦ ꯑꯩꯒꯤꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝ ꯑꯃ ꯐꯪꯉꯛꯑꯦ ꯉꯁꯥꯏ ꯁꯣꯔꯥꯠꯇ ꯍꯧꯖꯤꯛ ꯁꯣꯔꯥꯠ ꯀꯔꯃ ꯇꯧꯔꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯥꯏꯗꯤ ꯒꯤꯐ ꯇꯧꯅꯔꯦ ꯑꯗꯨꯝ ꯒꯤꯐ ꯇꯧꯅꯔꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯣꯡꯉꯥꯝꯕꯣꯟ ꯐꯝꯕ ꯏꯁꯩ ꯁꯛꯄ ꯀꯔꯤ ꯀꯔꯥꯒꯤ ꯃꯌꯥꯝ ꯑꯃꯅꯦ ꯁꯨꯃꯥꯏꯅ ꯑꯅꯝꯕ ꯌꯥꯝꯅ ꯇꯧꯅꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯏꯪꯊꯝꯊꯥ ꯖꯧꯔꯦꯅ ꯍꯥꯟꯅꯒꯤꯁꯨ ꯃꯆꯥ ꯂꯩꯗꯣꯏꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯣꯛꯄꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯂꯧꯔꯛꯏꯕꯅꯦ ꯊꯣꯛꯏꯉꯩꯗꯨꯒꯥꯏꯅ ꯑꯁꯤ ꯂꯧꯔꯛꯑꯦ ꯁꯤꯒꯤ ꯖꯨꯔꯥ ꯑꯃ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯊꯕꯤꯁꯤꯒꯤ ꯃꯣꯖꯥ ꯑꯃꯅꯤ ꯐꯃꯨꯡꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ Mojama. ꯐꯃꯨꯡꯗ ꯄꯨꯗꯤ ꯄꯨꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯂꯧꯊꯣꯛꯄꯗ ꯀꯥꯏ ꯊꯝꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯂꯩꯕ꯭ꯔꯥ ꯁꯅꯥ ꯂꯩꯕ꯭ꯔꯥ ꯏꯊꯣꯏ ꯂꯧꯑꯣ Mama. ꯑꯧ Mojade teita. ꯁꯤ ꯄꯨꯔꯛꯀꯅꯤ ꯃꯃꯥ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯤ Nene purode. ꯑꯁꯤꯒꯤ ꯃꯣꯖꯥ ꯖꯨꯔꯥ ꯑꯅꯤꯁꯦ ꯂꯧꯔꯛꯏꯅꯤꯁꯦ Atidi. ꯑꯗꯨꯗꯤ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯍꯨꯝꯒꯁꯦ ꯂꯧꯔꯛꯏ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯎꯕ꯭ꯔꯥ ꯄꯣꯠꯇꯤ ꯐꯩ ꯑꯗꯨꯝ ꯏꯪꯊꯝꯊꯥꯒꯤꯅꯦ ꯁꯦ ꯑꯉꯥꯡꯅꯤꯅꯅꯦ ꯔꯥꯐ ꯌꯨꯁ ꯇꯧꯕ ꯌꯥꯝꯅ ꯆꯪꯉꯤꯅꯀꯣ
ꯑꯗꯨꯒꯤꯗꯤ ꯁꯤ ꯀꯂꯔ ꯁꯦꯝꯒ ꯂꯧꯔꯛꯏ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯗ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯤꯗꯤ ꯁꯤ ꯆꯪꯒ ꯂꯧꯔꯛꯏ ꯑꯗꯨꯒ ꯁꯤ ꯖꯤꯟꯁ ꯄꯦꯟ ꯁꯦꯝꯒ ꯃꯥꯏ ꯂꯧꯕꯤꯔꯛꯏ ꯁꯤꯁꯦ ꯁꯨꯃꯥꯏ ꯕꯔꯥꯀꯥꯇꯩ ꯂꯧꯔꯛꯄꯅꯤ 엄마 저저지도 하나 보내냐? ꯑꯆꯧ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯩ ꯑꯗꯨꯒꯤꯗꯤ ꯑꯩꯁꯦ ꯁ꯭ꯋꯦꯇꯔ ꯁꯦꯝꯒ ꯂꯧꯔꯛꯏ ꯅꯨꯡꯗꯥꯡꯗꯣ ꯇꯟꯈ꯭ꯔꯦꯕꯣ ꯏꯆꯥꯅꯨꯄꯤꯁꯨ ꯚꯤꯗꯤꯑꯣꯗ ꯌꯥꯎꯅꯤꯡꯉꯦꯕ ꯁꯤ ꯁ꯭ꯋꯦꯇꯔꯁꯦ ꯐꯖꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯂꯔꯁꯦ ꯎꯗ꯭ꯔ ꯃꯥꯜꯂꯦ 엄마 치디 ꯁꯦ 마스 마이 쟁한 내가 따로 있죠. 색깔을 좀 normal lila fajan 쟁한 할게. 치디 알도 아떼지 나왔래. 아떼지 나왔래. 아떼 하고 아짜봇 나오래. 아짜봇에 되나? 아짜봇에 햄이 나왔래. 나 좀 볼 거리 곤도 거기 좀 뭐 크림 볼도 주네. 그 파스타 세네. 세 아짜봇에 거기 작아. 더 거기 한 내 되네. 제 볼지. 제 볼지. 크림 볼지. 제 나오래. 이나 나 이사는 비는 부터가 쟁할 예정도 아이나 몰로지 잘로tre adum aise doctor chalubaniaba doctor chalubani doctor chapado halapado si mayam se lawrei ne ba kwa adum hai mola changdrabani sapon jo chabu phangdrabani smaina macha se lawre laira bani na ne suma macha se ta su use to da ba ja de ba ko laira bani na suma macha se use to da ba su ja de sumba kaya chen na la ga khoi achobu oi dai ni du pa ma da gi chawai ni na ko punamak se mayamna macana le so nongla su bera lete maram da ko lai ta bagi ni pai lete achobwa ngan ba phun da ka macha chen na phaina ko 엄마 사요요 sinang mayam ai video se sigal sanjar ge ngasi gi oina di ado hajiti ing si inga bani na mayamna khara khara ngan na tumina na tum na ba tawo ado ge ngan na hagola fresh oiro ado ge di ang kamu tawo da ba thodang ka da tawro adagidi aisu si hara lo salage mayam da good night hairaga bidai lawjarage mayam na like subscribe share tawba kawbirongano bye bye